Indonesia ki konung Jakarta ki Sianchurda laiba high school ani ki mahairoi marfurom leingakna piba school ki chaklen sing charubadagi food poisoning thoktuna laikat na khre thodok adu karamna thokibano haibagi matangda thigatnabagi damak leingakna FIR ama launch tawkhre. Indonesia leingakna leibak adugi school gi angang million marfurom da lemna chaklen fanghanbagi singthaningai oiraba thorang ama paikhatuna lagliba adu hantakta food poisoning gi thawong asina leingaki thorang pumnamak Mahayan Handre Hairi. Food poisoning thoktuna ana layeng chathariba angang sing adu ayamba hospital dagi putharakle. President Prabowo Subianto ki singthaningai oiraba thaurangi makhada paikhaliba angang sing da lemna chaklen pizabagi thausil asi hantakta food poisoning gi thawongda miyamna leingak thajabagi akiba leire. Authority singna thawong adubu kupna yengsinbaga loinana jinjak sem sariba singi mathakta jairak pinaba khanghankhre. Angang singna obada yaurokpa fataba sing adu changyeng taunabagi damak mari leinaba laboratory da thakibaga loinana jinjak sing adu bu sem sariba thong thakliba amadi potlam sing purakliba miyoi sing police na machin hangbagi thabak chathaba haukhre hairi. Security force na chatharakpa khongjangi saruk ama oina lamdam asigi tongan ba mafam sing da thiba humbagi thabak chatharakpada tongan balalholu marigi miyoi taret fagatpa ngamle hairi. Police ki power sina high fagalaba miyoi sing adudi KCP City Maitai ki active member Imphal East District ki Haknung Sagwal Mangdagi fagat ki fagalaba miyoi asi Yaikhom Kiran Maitai chahi Kunipan miyoi asi ngarang khul asi maktadagi fagat pangam khibani hairi. Makha tana lal holub asi ki atopa lanmi amasu Haknung awang laikai dagi fagi faraba miyoi asigi maming ningongbam ratan chahina ifunipan miyoi asi sawumbung kabui khunjau dagi phakibani makhoi anima Imphal East da laiba petrol pump sing da senkhai thumkai tawbada chenaba miyoi ni hairi. Atopa thodok amadana KCB PWG ge active cadre ama thiam konjil dagi fare hairi. Faraba miyoi asigi maming takhelambam Prem Kumar chahi nifu tare mahak pat ki farmhouse amadagi phakibani hairi. Police control room dagi thadorakpa cherol amana haibada ngasi security force na lilong haurebi tural ahan bi darul ulum makhada laiba wangmayum barun alamgi yumda thiba humbagi thabak chathabada lotsinduna thamlamba brown sugar kg ahumga gram chamapan heroin gram tarani thoi yawba sapon cap taret brown sugar gram yangkhai humdoi cotin bottle taret amasum mobile phone taret fagatbaga loinana hafi kabo miyoi amagi yumda makhata na thijanbadana drug yon khibagi lupala ama lising tara mari janikun SP capsule nifu mari N10 tablet strip ani dijubam tablet strip ani gotin bottle ani fagatle hairi.